Marangkhem Hemanta Singh, I Khongjom War Memory Trust ki president ne. Kasi koi mang da koi sagali ba ji koi Khongjom Museum kawe mase Ministry of Culture na sponsor toraga Manipur da Khongjom Museum je sanaba makoina mateng pagbibane masigi achauba maram amadi war ga sagonaraba Khongjom War Memory na ji I think 91 da sone kiba lal du bu ninjang erga masida koi gi mahukja gi lan gi khochu khulai da natra koi gi Manipur gi traditions waiba koi gi crafts ki items myam koi gi madu myam ji thamna bi da mukta koi makoina masi support to bi bane 2012 de apply toraga 2021 da makoina ya ba pi bi bane hajiti almost transaction ji complete tawre aduga koi haji inaugurate tawbagi stage laire aduna ei yam nungai ji achugba bharot sarkar gi indi government ajina koi achugba bharot ki mafam khudimakta museum sanana ba khangkal lakpada Khongjom War Memorial Complex ki manakta leiba mafam asida Manipur gi oina asset ogedaba museum ama saba yabiba chu mateng pambibagi damakta akhoi chugumba bharot sarkar gi official amasu ministry to ayana Khongjom War Memorial Trust ki taraptagi thagatchaba chu phongtokchari Khongjom War Memorial Trust na likhatiba Khongjom Museum asi leiraba matamda tung miron na hojiji satra jing study to iba mayam aduga leiban harun khodimak na mafam masida laaga yamna historical oiba adugi mangraba tungda lehugadaba sakri gumba khoi phangdre adigi phau sunana bagi natraga khoi humai gumba phomtok gumba khoi mamangai dagi ahallamana charapa tareng gumba mayam jinga je loina khoi ubhangani haji leiba ngang jinga sina masugumba je haji tareng karino phomtok karino kamna phau urami haiba jinga je makhoina khangaroi doba aduna aikhogi pari puri gi pot mayam jingdo khoi se thamgani haibi damakta ju ministry da phajana convince raga machi achumba wafamni hadana bharot ki mafam da lingkhatpa museum jing manungda khoi Manipur gi ju Khongjom Museum ji yaw pare